Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Liangmei Naga Council na Cotu Unlawful Organization ni Laothoknaba India ki President na memorandum thakre. Liangmei Naga Council Manipur ki President R. Machungdawbo na khuyek piduna India ki President Draupadi Murmu da point target yawa memorandum amma thakre. Haina pau gi likhuna mana hairi. President na thakiba point target yawa memorandum aduda Manipur ki indigenous tribe amma Liangmei ki oiba background amma thamli. Liangmei community na Tamenglong Senapati Kangpukpi None amasung Imphal West yauna village chamada mioi lising humfutara na chaithoktu na khundaba tribe asi 2012 ta lengang schedule tribe list ta chalhankre tribe asi gi masagi oiba cultural gi oiba chagangi festival asi chei khuding gi October 13 da pangthokli handak pangthoknaba Manipur ki chief minister bu festival asi da yauhannaba tawbada committee on tribal unity Cotu Kangpukpi ki general secretary oiba Laminlan Singsitna Chahi asigi October 18 da CM bu Senapati da chatpada Kangpukpi phawduna chatpa yaroi haiba statement ama thokiba si yamna laibak thibani masina Liangmei community da yamna ningba kahele haibu wafam kaya memorandum asida palli Kotuna Senapati gi lamda sathok sasin tawbada yet apan kaya piduna lagli haibu wafam kaya su palli Oirakliba fibam asi yenglaga India ki President Kup na yengsinduna Cotu asi unlawful organization ni haina unlawful activities Prevention Act UPAPA gi makhada logi oiba action lokhatpiu state asida tangdu leidana leijaba community asibu unity lehenbiu haibu wafam memorandum asida yauri Chief Minister gi coaching scheme haudokre Manipur ing tappa soidina hanjilaklagani Chief Minister Manipur khakki oiba general knowledge larik puthoktuna mahiroi singda tamhanna batharang leire syllabus samdoknaba committee su semle biren Professional course singi entrance examination da saruk yaningba mahiroi singi damak lengakna lokhatpa akhanaba tharang ama oina Chief Minister ki coaching scheme ngasi Chief Minister Nongthoma Birena hodokre Manipur government ki education S department na sinduna CM secretariat ki darbar hall da ngasi pangthokiba Chief Minister ki coaching scheme hodokpagi thoram aduda khangatlaba mahiroi humdoi NEET ki mahiroi humdoi amasung JEE ki mahiroi 10 scheme asigi makhada pangthok kadaba Online coaching class saruk yabada khudongcha nabagi Chief Minister na mahiroi sing asida tablet sing yenthoki thorum aduda minister sing MLA sing Chief Secretary Akas Educational Service Limited amasung FIIT JE Limited ki mihu sing Education S Department ki official amadi staff sing loina na khangatlaba mahiroi sing saruk yaki thorum aduda wangang laduna Chief Minister Nongthomam Biren hai Manipur da ing tappa soidana hanjilaklagani lamdam asida khundaminariba proof singi manungda achoba proof ama oiriba thadau proof ki convention na Manipur lenga ki war on drugs campaign amadi NRC chana hanbada sagolakpa leire loina na khongthang asibu maitai amadi naga proof ki CSO yauna Manipur gi lup sing na sutaram na okpa leire wakhal taminaram dabad sing haujikti wakhal taminaduna ing tappa gi lambida changchinba matam oire ing tappa purakna bagi lambida changsile haiduna su mapan gi changsilakpa illegal immigrants sing khunda hanbadi lenga asina kaidonungda tawroi lenga asile riba makhaidi yelongmi sengi tungi lambi soidana yatlamgani loinana core issue da lenga na kaidonungda compromise tawroi haiki mangna makhada na hai aikhoi si kanano kadai degi horakpano haiba aikhoi ayambana khangdabagum tawri Manipur da recognize tawba drive makhal kaya lei makhoi kari kari lol ngangli haibana chingba mayam asi aikhoi khangdaba yaroi mayam asi khangnabagi damak wakhalonda SCERT na Manipur khakki no Manipur haina mingthonba general knowledge larik ama puthoktuna mahiroi singda tamhannaba tharang leire loinana syllabus samdoknaba syllabus committee su semle haiki education ki manga leireba amadi knowledge phajana leireba mi amatana khatna ningai lewi Larik Laisugi Bangal Lairaba Mina Laiba Asigi Natraga State Sigi Chakhonaba Honorakani Ekoi Kudimak Indian Ngaktani Loinana Constitution Gi Manungda Lairiba Mioi Ngaktani India Ge Punba Saktam Ngakpa Haibase Ekoi Gi Kudingmaki Thaudangni Constitution na piriba Right Sing Adu Ningthina Nainaraga Thabak Tawrabadi Ngasi Ekoina Mayok Nariba Asi Mayok Naram Loi Haiki Scheme launch Tawbagi Matangda Paladuna CM na High Prime Minister Narendra Modi Gi Mieng Makhada Education Sector Gi Infrastructure Sing Fagadhanduna Afaba tungi mirol semgatnaba mahiroi singidamak tongan-tonganba scheme amadi project kaya amalenga asina paikhali state asida lariba civil service
aspirant-singda state leingakna scholarship ki mateng piduna civil services examination gidamak pangthokadoriba coaching class asida saruk yahanaba tharang asi laukhatpani. Coaching class asina civil services examination khakta natana atai competitive exam singda saruk yabadasu hena khudong chahalagani haina su chief minister na phongdokhi. Ngasi hodoliba coaching scheme asigi madangda paladuna chief minister na hai two-way interactive manner da online da coaching class asi pangthokadabani. Scheme asigi makhada khangalaba mairoi singidama Department of Education na course ki fee puthokadabani. Maram asina khangalaba mairoi sing coaching class asi buthawai yauna saruk yaduna entrance exam mai paknaba honagadabani. JEE natraga NEET exam mai paknaba mairoi singi makhataba study da changba senpam khudima state lengana puthokani haina su chief minister na lauthoki loina coaching class asi da saruk yanaba khangalaba mairoi sing ek per makinam campaign gi makhada u char sing thana bagi tharang lokhotna chief minister na education ki director da khangan ki chief minister na makhada duna hai school fagalhansi mission gi makhada ngasi fawbada school chamaga kun cover tawkre athuba matamda school chamaga kun amaga cover tawduna scheme asina school chanigani fu konsilagani. College fagalhansi mission ga makhada state asida leiriba lenga ki college singi infrastructure fagalhanduna mahairoi singda quality education pi na bathabag lokhole. Staff education program gi makhada oja sing muningthina training pi duna education system da awonba ma puraknaba lenga na thabag lokhali. Ngasi gi thoram adugi khudong chaba lawraduna chief minister na phongdokhibra Prime Minister Internship Scheme hariba pilot project asigi makhada leiba asigi nahalak 1.25 ta internship ki khudong chawa phanghangadawri. Scheme asigi makhada Manipur gi oina su internship slot 76 lairi hariba masi khudong chaba lamda masigi naha singna lawnaba honagadabani. Chahi asigi internship program asida saruk yariba naha singda thagi oina lupa 5,000 dagina 50 pigani changwa dagina 5,000 pigani. Sanpham asi ministry na lupa 5,000 aduga CSR na lupa 100 puthokadabani haina su phongdokhi. Chief Minister ki coaching scheme asigidama coaching institute ani amaga su state lenga na memorandum of understanding MOU amasu sign tawnaki. MOU adu Manipur lenga ki maikai da education ki director amasung Akas Educational Services Limited ki deputy national academics director service chawbe amasung FIIE JE Limited ki national head admission Samir Kumar sign tawki.